ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯨꯔꯕ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯉꯥꯏꯍꯥꯛ ꯇꯥꯗꯨꯅ ꯄꯣꯊꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯒꯣꯂꯤꯠ꯫ ꯋꯥꯔꯤ ꯑꯁꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯁꯣꯜ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯧ ꯁꯣꯜꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯎ ꯁꯤꯟꯕ ꯅꯨꯄꯥ ꯃꯆꯥ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯗꯦꯕꯤꯠ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ 9 ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯗꯦꯕꯤꯠ ꯅꯥꯎꯔꯤ ꯀꯥꯞꯄ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯈꯨꯗꯝꯗꯤ ꯃꯍꯥꯛꯅ ꯀꯥꯞꯄ ꯅꯥꯎꯔꯤꯒꯤ ꯇꯥꯔꯒꯦꯠ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯖꯔꯦꯜꯒꯤ ꯅꯤꯡꯊꯧ ꯁꯣꯜꯅ ꯄꯦꯂꯦꯁꯇꯥꯏꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯕꯨ ꯇꯠꯇꯅ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯪꯗꯗꯤ ꯑꯃꯨꯛ ꯄꯦꯂꯦꯁꯇꯥꯏꯟ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯏ꯫ ꯏꯖꯔꯦꯜꯒꯤ ꯎꯍꯥ ꯍꯥꯏꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯂꯥꯛꯇꯨꯅ ꯅꯣꯡꯃ ꯂꯥꯟꯗꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯖꯔꯦꯜꯒꯤ ꯅꯤꯡꯊꯧ ꯁꯣꯜꯅ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯟ ꯑꯗꯨ ꯃꯥꯏꯊꯤꯔꯅꯤ ꯈꯟꯗꯨꯅ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤ ꯍꯧꯔꯛꯑꯁꯅꯨ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯑꯗꯨ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ 90ꯅꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯦꯂꯦꯁꯇꯥꯏꯟ ꯂꯥꯟꯃꯤꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯄꯦꯂꯦꯁꯇꯥꯏꯟ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯒꯣꯂꯤꯠ ꯀꯧꯕ ꯂꯥꯟꯃꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨ ꯆꯨꯝꯅꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯣꯞ ꯇꯣꯞꯄꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯥꯎꯏ, ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩ꯫ ꯃꯍꯥꯛꯅ ꯏꯖꯔꯦꯜ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯖꯔꯦꯜ ꯂꯥꯟꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯤꯗꯨꯅ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀ ꯂꯥꯟ ꯊꯦꯡꯅꯕ ꯉꯝꯂꯝꯗꯦ꯫ ꯒꯣꯂꯤꯠꯀꯤ ꯃꯃꯥꯡꯗ ꯊꯣꯛꯇꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯇꯕꯅ ꯅꯤꯡꯊꯧ ꯁꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯗꯦꯕꯤꯠꯄꯨ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯥꯟ ꯁꯣꯛꯅꯐꯝ ꯖꯒꯥ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯏ ꯄꯥꯎ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯤꯠ ꯏ ꯄꯥꯎ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯨ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯖꯒꯥ ꯑꯗꯨꯗ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯥꯟꯃꯤ ꯒꯣꯂꯤꯠꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯥꯄꯟ ꯀꯥꯔꯗꯨꯅ ꯉꯥꯡ ꯁꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯗꯦꯕꯤꯠꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯒꯣꯂꯤꯠꯅ ꯑꯁꯨꯝꯅ ꯅꯥꯄꯟ ꯇꯧꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯥꯏꯊꯤꯔꯕꯗꯤ ꯄꯦꯂꯦꯁꯇꯥꯏꯟ ꯄꯨꯝꯕꯅ ꯏꯖꯔꯦꯜꯒꯤ ꯃꯈꯥꯗ ꯆꯪꯖꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯖꯔꯦꯜꯕꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ꯫ ꯒꯣꯂꯤꯠꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯃꯍꯥꯛꯀ ꯂꯥꯟꯕ ꯇꯧꯗꯨꯅ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯊꯧ ꯁꯣꯜꯒꯤ ꯌꯥꯊꯪ ꯑꯃꯗꯤ ꯂꯧꯗꯕ ꯌꯥꯗꯕꯅ ꯃꯍꯥꯛ ꯌꯥꯊꯪ ꯂꯧꯅꯕꯒꯤꯗꯃꯛꯇ ꯖꯒꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯣꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯗꯦꯕꯤꯠꯅ ꯁꯣꯜ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯕꯗ ꯃꯍꯥꯛꯅ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯂꯥꯟꯃꯤ ꯒꯣꯂꯤꯠꯀ ꯂꯥꯟꯕ ꯇꯧꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯣꯜꯅ ꯍꯪꯉꯛꯏ, "ꯅꯍꯥꯛ ꯒꯣꯂꯤꯠ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯎꯔꯛꯂꯕ꯭ꯔꯥ?" ꯍꯥꯏꯅ꯫ ꯗꯦꯕꯤꯠꯅ "ꯎꯖꯔꯛꯂꯦ꯫ ꯁꯣꯜ ꯅꯤꯡꯊꯧꯅ ꯅꯪꯒꯤ ꯊꯧꯅꯥ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯍꯥꯛꯀ ꯂꯥꯟꯕ ꯇꯧꯕꯗ ꯌꯥꯝꯅ ꯅꯣꯞꯀꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯕ, ꯃꯁꯥ ꯃꯎ ꯐꯕ, ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤ꯫ ꯅꯍꯥꯛ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ" ꯍꯥꯏꯔꯛꯏ꯫ ꯗꯦꯕꯤꯠꯅ "ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯁꯣꯏꯗꯅ ꯃꯥꯒ ꯂꯥꯟꯕ ꯇꯧꯒꯅꯤ꯫ ꯑꯌꯥꯕ ꯑꯗꯨꯇ ꯄꯤꯕꯤꯌꯨ" ꯍꯥꯏꯅ ꯍꯟꯖꯤꯟ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯅꯤꯡꯊꯧ ꯁꯣꯜꯅ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯀꯝꯗꯧꯅ ꯃꯍꯥꯛꯀ ꯂꯥꯟꯕ ꯇꯧꯒꯅꯤ? ꯅꯍꯥꯛ ꯃꯃꯥꯡꯉꯩꯗ ꯂꯥꯟ ꯁꯣꯛꯅꯕ ꯑꯃ ꯐꯥꯎꯕ ꯌꯥꯎꯕꯁꯨ ꯂꯩꯈꯤꯗꯦ꯫ ꯗꯦꯕꯤꯠꯅ "ꯑꯩꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯑꯁꯤ ꯑꯩꯍꯥꯛꯅ ꯏꯁꯣꯔꯗ ꯁꯤꯟꯅꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯆꯪꯗꯨꯅ ꯌꯥꯎ ꯃꯌꯥꯝ ꯁꯦꯟꯅꯕ ꯆꯠꯄꯗ ꯏꯁꯣꯔ ꯈꯛꯇꯅ ꯑꯩꯕꯨ ꯅꯣꯡꯁꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯇꯝꯊꯤꯕ ꯁꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯣꯔꯕꯨ ꯑꯩꯍꯥꯛꯅ ꯊꯥꯖꯩ꯫ ꯑꯩꯅ ꯒꯣꯂꯤꯠꯀ ꯂꯥꯟꯕ ꯇꯧꯗꯨꯅ ꯆꯥꯡꯌꯦꯡꯅꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ" ꯍꯥꯏꯅ ꯗꯦꯕꯤꯠꯅ ꯅꯤꯡꯊꯧ ꯁꯣꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯣꯜꯅ ꯗꯦꯕꯤꯠꯀꯤ ꯏꯁꯣꯔꯕꯨ ꯇꯁꯦꯡꯅ ꯊꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯟꯕ ꯑꯗꯨ ꯇꯧꯅꯕ ꯑꯌꯥꯕ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯍꯥꯛꯀ ꯂꯥꯟꯕ ꯇꯧꯕ ꯆꯠꯄꯗ ꯅꯁꯥ ꯑꯗꯨ ꯉꯥꯛꯊꯣꯛꯆꯅꯕ ꯂꯥꯟꯒꯤ ꯍꯛꯀꯟ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯆꯠꯀꯗꯕꯅꯤ꯫ ꯅꯪ ꯃꯁꯤ ꯏꯟꯒꯗꯕꯅꯤ" ꯍꯥꯏꯔꯛꯏ꯫
ꯗꯦꯕꯤꯠꯅ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯂꯥꯟꯒꯤ ꯍꯛꯀꯟ ꯐꯨꯔꯤꯠ ꯂꯤꯠꯄꯒꯤ ꯍꯩꯅꯕꯤ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯗꯨ ꯂꯤꯠꯂꯕꯗꯤ ꯃꯗꯨꯒꯤ ꯑꯔꯨꯝꯕ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯂꯤꯠꯆꯔꯔꯣꯏ, ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯕꯨ ꯏꯁꯣꯔꯅ ꯉꯥꯛꯊꯣꯛꯄꯤꯒꯅꯤ, ꯄꯥꯡꯒꯜ ꯍꯥꯞꯄꯤꯒꯅꯤ ꯑꯃꯗꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯎꯔꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯅꯤꯡꯊꯧ, ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯈꯨꯠꯂꯥꯏꯅꯤ, ꯑꯗꯨꯒ ꯃꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤꯁꯨ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯅꯌꯥꯊꯪ ꯄꯥꯡꯊꯣꯛꯆꯔꯨꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯗꯦꯕꯤꯠ ꯒꯣꯂꯤꯌꯠꯀ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗꯒꯤ ꯅꯨꯡ ꯈꯔ ꯈꯨꯜꯂꯛꯏ꯫ ꯅꯨꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯅꯥꯎꯔꯤ ꯑꯗꯨ ꯂꯝꯕꯥ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯗꯦꯕꯤꯠ ꯂꯥꯟ ꯁꯣꯛꯅꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯒꯣꯂꯤꯌꯠꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ, ꯑꯗꯨꯒ ꯒꯣꯂꯤꯌꯠ, ꯑꯩ ꯅꯪꯒ ꯂꯥꯟꯊꯦꯡꯅꯕ ꯄꯥꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯁꯛꯇꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯗꯦꯕꯤꯠꯄꯨ ꯎꯕꯗ ꯒꯣꯂꯤꯌꯠꯅ ꯀꯔꯦꯝꯅꯔꯗꯨꯅ, ꯑꯣ ꯅꯨꯄꯥꯃꯆꯥ, ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯀꯤꯗꯅ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯂꯤꯕ? ꯅꯪꯗꯤ ꯑꯩꯅ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯅꯦꯠꯄꯗ ꯂꯣꯏꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯒꯣꯂꯤꯌꯠ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯅꯤꯡꯊꯧꯕꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯨꯝꯕ ꯑꯆꯧꯕ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯑꯃꯕꯨ ꯂꯥꯟꯊꯦꯡꯅꯅꯕ ꯂꯝꯕꯥ ꯑꯃꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯊꯥꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯕ ꯍꯥꯏꯗꯨꯅ꯫ ꯗꯦꯕꯤꯠꯅ ꯊꯧꯅꯥ ꯂꯩꯅ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯊꯝꯗꯨꯅ ꯒꯣꯂꯤꯌꯠꯀ ꯂꯥꯟꯊꯦꯡꯅꯅꯕ ꯊꯣꯔꯛꯄ ꯑꯗꯨ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯗꯦꯕꯤꯠꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯕꯤꯠꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯒꯣꯂꯤꯌꯠꯅ ꯑꯩꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯑꯍꯦꯟꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯕꯁꯨ ꯏꯁꯣꯔꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯂꯥꯟ ꯍꯥꯏꯕꯁꯤ ꯈꯨꯠꯂꯥꯏꯅ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯗꯦꯕꯤꯠꯅ ꯒꯣꯂꯤꯌꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯃꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯍꯧꯔꯁꯅꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯌꯥꯝꯅ ꯊꯧꯖꯥꯟꯕꯤ ꯍꯥꯏꯕ꯫ ꯗꯦꯕꯤꯠꯀꯤ ꯋꯥꯍꯩ ꯑꯗꯨ ꯒꯣꯂꯤꯌꯠꯅ ꯁꯥꯎꯔꯗꯨꯅ ꯗꯦꯕꯤꯠꯀꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯗꯦꯕꯤꯠꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯒꯣꯂꯤꯌꯠꯀꯤ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛꯀꯤ ꯅꯥꯎꯔꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯒꯣꯂꯤꯌꯠ ꯇꯝꯅ ꯅꯥꯎꯔꯤ ꯑꯗꯨ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯗꯦꯕꯤꯠꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯅꯨꯡ ꯑꯗꯨ ꯒꯣꯂꯤꯌꯠꯇ ꯄꯥꯜꯂꯗꯨꯅ ꯒꯣꯂꯤꯌꯠꯅ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩꯗ ꯗꯦꯕꯤꯠꯅ ꯅꯨꯡ ꯑꯗꯨ ꯒꯣꯂꯤꯌꯠꯀꯤ ꯃꯀꯣꯛꯇ ꯆꯞ ꯆꯥꯅ ꯀꯥꯞꯈꯤ꯫ ꯒꯣꯂꯤꯌꯠ ꯃꯀꯣꯛꯇ ꯄꯥꯜꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩꯗ ꯒꯣꯂꯤꯌꯠꯀꯤ ꯊꯥꯡ ꯑꯗꯨ ꯗꯦꯕꯤꯠꯅ ꯁꯠꯇꯣꯛꯇꯨꯅ ꯃꯉꯛꯁꯝ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯒꯣꯂꯤꯌꯠ ꯁꯤꯔꯦ ꯈꯪꯂꯕꯗ ꯄꯦꯂꯤꯁꯇꯤꯌꯟ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯖꯔꯦꯜ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯖꯔꯦꯜꯅ ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯈꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯏꯄꯥꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯑꯩꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯑꯩꯍꯥꯛꯀꯤ ꯑꯁꯦꯡꯕ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯨꯔꯨꯝꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯤꯠꯄꯨ ꯏꯖꯔꯦꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯒꯣꯂꯤꯌꯠꯀꯤ ꯋꯥꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯌꯥꯝ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ, ꯂꯥꯏꯛ, ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫